Security Force na ching amadi tampaki chungnaningai oiba mafam singda thiba humbagi thabak leptana chathabada pokhai beyaba machak singaloi na khusu kulai kaya marum fagatkre hairi Thasi Taranithoi da police na Churachandpur district ki manung chanba Khugadam area dagi khulai kaya marum fagatkre fagalaba khulai singadudi local made 303 rifle ama pistol gi magazine ahum 51mm mortar smoke bomb ama stun grenade ama Baofeng handheld wireless set ani helmet ani improvised explosive mari magazine amadi pistol pouch yauba tactical belt ama 12 bore gi cartridge belt taranithoi different caliber gi ammunition round taranithoi ammunition clip ani amasung pumpy improvised mortar ama fagat ki haina police na thadorakpa report aman hairi Manipur na yumbu oiduna state kuntraga nipana saruk yaduna Imphal da leiba Kuman Lampak Man Stadium da Senior National Judo Championship 2025-26 ta KG Yankhani thogi Kanglup da Manipur gi laisang them nungsi thoi chanuna Haryana gi Ritubu Maithiba biduna gold medal fangbangam khibada natana Manipur gi ahanba medal account hangdok pangam basu oikhre Nungsi thoi ase Imphal West District ki manung channa mayang Imphal thana wangkhai lekai degini mahak Manipur team gi coach oiriba A Surjit Maite gi mitek makhada mayang Imphal da leiba Brave Boys Association BBA da sanarakiba sanaroi amani hairi